PM-ABHIM की makhada Regional Institute of Medical Sciences RIMS के phamung chama yankai leigadaba critical care block nouna shanaba Prime Minister Narendra Modi na ngasi virtual की khuthangda urep uyung tamkhre Gujarat की Rajkot leiba race course ground da pangthokiba thoram aduda Prime Minister Narendra Modi na tongan ba project kaya sangaba amadi urep uyung tamkhe thoram adu Manipur की oina RIMS के Jubilee Hall da Chief Minister N Biren yauna pangthokhe Thoram aduda phamung chama yankai leigadaba RIMS ke critical care block sanabagidamak Prime Minister Narendra Modi na virtual gi khuthangda urep uyung maikhum hangdokhe. Health and Family Welfare gi Union Minister Dr. Mansukh Mandavia amade Union Minister of State SP Singh Baghel su virtual gi khuthangda saruk yakhiba thoram aduda Union Minister of State Dr. Safam Ranjan amade Lok Sabha gi MP Dr. Lorho S Foze su RIMS ta pangthokiba thoram aduda saruk yakhi. Thoram aduga mari lengana Chief Minister N Biren hai Prime Minister Narendra Modi gi meeting makhada India pumbagi oina healthcare gi lamda paikhalakliba chawkhat thorang gi thabak sing gi manungda Manipur gi oina su lepa leitana paikhatle COVID-19 laichit ki matamda miyamna thengna khiba awaba adu pumnamakna khangnarabani matamada leingakna hotna khiba sing awaba gi masakni adubu Prime Minister gi meeting makhada ngasidi Manipur gi lairiba district khudingmakta oxygen plant ICU bed trauma center amadi blood bank na chingba kaya thamba ngamle phangliba khudongchaba sing ase Prime Minister Narendra Modi gi kathokpa amadi asanba meeting da yumpham oiraga thabak paikhalakpagi mahaini Prime Minister Narendra Modi ge meeting makhada Manipur ase awonba amasung ahongba ama puraknaba hotnare Northeast ki state sing hauzik chawkhatpagi maikaida changsilibani khudam oina Manipur da hana helicopter service leiramdaba adu Prime Minister Narendra Modi na luchingba lengak lakpadagi ngasidi helicopter service ke khudong chaba phangbangamle service asi ani suba tangka ki oina ukrul amasung senapati yauna tongan ba district sing dasu thamlagani Amaromda hauzik Manipur da thokliba irang asina ahan banate Wakal tanaba watpadagi asigumba makhalgi irang kaya lamdam asida thokre adumakpu masida miyamna mipaiba amadi nungnangba pokpigano aikoina ngamnaba thengnagani thokliba irang ase political oiba warishin ama puraknaba hotnari haina Chief Minister N Birena makhatana phongdokhe Thodokpa thoning na thokne ingna phazan lei macha khara lakna just a political solution dialogue kan honori power honori unari difference area difference level the meeting tawri adra masi hogini satkini akoi normal si lakani oinana masi lagi ba mudi lakada ba miro singi akoi khalaga thab tok do yaro madu bi namtani ngasi honorable Prime Minister Modi ji sida 150 bedded critical care tawiraiba lambi thongna tawraiba communication gi even helicopter service yamna khoi gi heli terrain ne khoi gi the helicopter service ki wakal legam de khoi but honorable PM Modi ji laga na je helicopter service ama lele helicopter service khoi accept ho do ani shibam su home ministry de ya repair kare ukrul khoi gi senapati hana tamingong jiriban leiram babje harjo social area one connect up do more sumaina honorable Prime Minister Modi ji ki makhada koi kanna koi kan honori aduga kanna koi sense on ko par ko sathina sense lakne mayam ne khangna honi koi hujik thoiba Manipur da leiba tanglu leita ko khara se koi punna unitely honar ka da si tanglu leita hanna ko honamina si